ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯅꯨꯃꯤꯠ 22ꯒꯤ ꯆꯨꯞꯅ ꯃꯅꯤꯄꯨꯔꯒꯤ ꯈꯨꯡꯒꯪ ꯀꯌꯥ ꯐꯥꯎꯗꯨꯅ ꯆꯠꯀꯗꯕ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒꯀꯤ ꯈꯣꯡꯆꯠ ꯉꯁꯤ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯅꯊꯣꯡꯗꯒꯤ ꯂꯝꯊꯥꯈ꯭ꯔꯦ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯇꯨꯡ ꯀꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯇꯩꯕꯨ ꯑꯦꯁ ꯂꯤꯁꯇ ꯆꯜꯍꯟꯕ ꯈꯛꯇꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯋꯥꯔꯜꯗ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯅꯣꯔth ꯏꯁ ꯋꯤꯟꯗꯣꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯣꯅꯤꯀꯥꯁꯅ ꯁꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒ ꯃꯥꯌꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯁꯤꯟꯕ ꯑꯅꯧꯕ ꯂꯥꯡꯑꯣꯟꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯉꯁꯤ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯅꯊꯣꯡꯗꯒꯤ ꯂꯝꯊꯥꯗꯨꯅ ꯈꯣꯡꯁꯥꯟꯕ ꯍꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥꯒꯤ ꯈꯨꯡꯒꯪ ꯀꯌꯥ ꯐꯥꯎꯗꯨꯅ ꯉꯁꯤꯗꯒꯤ ꯃꯊꯪ ꯊꯥꯒꯤ 9 ꯐꯥꯎꯕ ꯅꯨꯃꯤꯠ 12 ꯆꯨꯞꯅ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯦꯛꯃꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯦ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯥꯌꯣꯜꯒꯤ ꯀꯟꯚꯦꯅꯔ ꯑꯁꯦꯝ ꯄ꯭ꯔꯤꯟꯁꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤ ꯍꯧꯖꯤꯛ ꯌꯦꯡꯂꯨꯕꯗ ꯁꯨꯝ ꯆꯥꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯂꯦ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯀꯨꯀꯤ-ꯖꯣ ꯐꯨꯔꯨꯞꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯇꯩ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯂꯥꯟꯊꯦꯡꯅꯅꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯌꯧꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕ ꯁꯣꯁꯤꯌꯦꯜ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯕꯅ ꯃꯥꯌꯣꯜꯅ ꯃꯤꯌꯥꯝ ꯃꯤꯀꯞ ꯊꯣꯛꯍꯟꯅꯕ ꯄꯥꯎꯖꯦꯜ ꯄꯨꯕ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯑꯁꯤ ꯁꯤꯟꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯂꯥꯟꯁꯤ ꯑꯩꯈꯣꯏꯅ ꯍꯧꯔꯨꯕ ꯅꯠꯇꯦ ꯂꯥꯟꯁꯤ ꯀꯨꯀꯤꯁꯤꯡꯅ ꯍꯧꯔꯛꯄꯅꯤ ꯍꯧꯖꯤꯛꯀꯤ ꯇꯥꯟꯖꯥꯁꯤꯗ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤ ꯀꯜꯂꯀꯥꯟꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗꯃꯛꯇ ꯔꯥꯏꯅ ꯏꯟꯊꯣꯛꯄꯤꯔꯀꯥꯟꯗ ꯌꯣꯜꯅ ꯈꯟꯖꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯅ ꯊꯃꯣꯏꯗ ꯐꯥꯎꯖꯕ ꯑꯗꯨꯗꯤ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯌꯦꯡꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯁꯣꯊꯕꯒꯤ ꯁꯣꯊꯕ ꯉꯥꯛꯇ ꯉꯥꯏꯕ ꯄꯣꯂꯤꯇꯤꯛꯁꯤꯌꯟ ꯂꯥꯟꯁꯤ ꯀꯨꯀꯤꯁꯤꯡꯅ ꯍꯧꯔꯛꯄꯅꯤ ꯍꯧꯖꯤꯛꯀꯤ ꯇꯥꯟꯖꯥꯁꯤꯗ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤ ꯀꯜꯂꯀꯥꯟꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗꯃꯛꯇ ꯔꯥꯏꯅ ꯏꯟꯊꯣꯛꯄꯤꯔꯀꯥꯟꯗ ꯃꯈꯣꯏꯕꯨ ꯐꯠꯇꯅ ꯑꯣꯏ ꯇꯥꯍꯟꯕ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯎ ꯐꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯃꯗꯤ ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯈꯟꯖꯅꯤꯡꯕꯒꯤ ꯃꯇꯥꯡ ꯂꯩ ꯌꯦꯁ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯕ ꯍꯥꯏꯕꯁꯤꯃꯗꯤ ꯀꯣꯀꯣꯃꯤꯁꯨ ꯄꯥꯝꯖꯩ ꯑꯗꯨꯃꯛꯄꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯁꯤ ꯂꯥꯟꯅꯤ ꯑꯩꯈꯣꯏ ꯂꯥꯟꯁꯤꯗ ꯗꯨꯁ ꯑꯣꯔ ꯗꯣꯟ ꯇꯧꯒꯗꯕ ꯀꯔꯥꯏꯅꯣ ꯇꯧꯔꯣꯏꯗꯕ ꯀꯔꯥꯏꯅꯣ ꯍꯥꯏꯗꯣ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯃꯗꯨꯃꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯏꯟꯕ ꯃꯊꯧ ꯇꯥꯏ ꯇꯧꯕꯇꯕꯨ ꯈꯨꯟ ꯉꯥꯛꯄ ꯀꯥꯡꯕꯨꯁꯤꯡꯗ ꯀꯩꯅꯣ ꯇꯧꯕꯁꯤꯃꯗꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯇꯁꯦꯡꯅ ꯃꯗꯨꯃꯗꯤ ꯌꯥꯖꯅꯤꯡꯗꯦ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯣꯂꯦꯇꯔꯦꯜ ꯗꯦꯃꯦꯖ ꯃꯌꯥꯝ ꯑꯃ ꯑꯁꯣꯏꯕ ꯑꯕꯥ ꯑꯅꯥꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯨ ꯃꯩꯇꯩꯁꯤꯡ ꯃꯌꯥꯝ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯦꯔꯤꯌꯥꯗ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯦꯔꯤꯌꯥꯗ ꯃꯣꯔꯦꯒꯤ ꯑꯦꯔꯤꯌꯥꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯈꯨꯜꯂꯤꯡꯗꯨꯅ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯗ ꯂꯩꯈꯤꯕꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯤꯍꯥꯠꯇꯤꯅ ꯍꯥꯠꯈꯤꯕ ꯍꯥꯠꯂꯀꯥꯟꯗ ꯈꯪꯍꯟꯕ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯠꯂꯀꯥꯟꯗ ꯃꯥꯡꯍꯟꯈꯤꯕ ꯄꯣꯠ ꯑꯃ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯀꯣꯃꯤꯅ ꯈꯟꯖꯕꯗ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕꯁꯦ 19 19 ꯁꯨꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯃꯈꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯀꯥꯟꯗ ꯃꯥꯡꯍꯟꯕꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯌꯥꯝ ꯀꯣꯀꯣꯃꯤꯅ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗꯁꯨ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕ ꯃꯇꯝꯗ ꯑꯔꯣꯏꯕꯒꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨ ꯍꯥꯟꯅ ꯄꯤꯔꯛꯑꯀꯥꯟꯗ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯑꯦꯛꯁꯆꯦꯟꯖ ꯇꯧꯒꯅꯤ ꯍꯥꯏꯅ ꯅꯝꯐꯨ ꯁꯥꯁꯟꯗ ꯑꯗꯨꯒ ꯈꯪꯍꯟꯗꯕꯤꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯇꯧꯈꯤꯕ ꯄꯣꯠ ꯑꯗꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯗꯨ ꯈꯔ ꯊꯤꯡꯕ ꯉꯝꯅꯅꯕꯗꯨ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯈꯣꯏ ꯀꯩꯅꯣꯅ ꯃꯊꯛꯇ ꯄꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯗ꯭ꯔꯤ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯅꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯃꯝꯅꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏ ꯑꯅꯤ ꯍꯦꯝꯖꯤꯠ ꯑꯗꯨꯒ ꯂꯤꯟꯊꯣꯏꯉꯝꯕꯤ ꯑꯅꯤ ꯑꯈꯥꯝꯗꯒꯤ ꯏꯅꯥꯎ ꯑꯅꯤ ꯁ꯭ꯀꯨꯜ ꯇꯝꯖꯔꯤꯕ ꯑꯗꯨꯒ ꯁꯦꯛꯃꯥꯏꯖꯤꯡꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗꯒꯤ ꯈꯨꯡꯕꯣꯝꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯃꯁꯥꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯤꯐꯠꯇ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤ ꯃꯤꯐꯠꯇ ꯀꯧꯒꯅꯤ ꯀꯨꯀꯤ-ꯖꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯥꯡꯍꯟꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯄꯣꯠꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅ ꯊꯝꯖꯔꯀꯥꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒ ꯃꯔꯤ ꯂꯩꯅꯕꯗ ꯃꯤ ꯈꯔ ꯐꯥꯈꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯤ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯗꯨꯒꯤ ꯂꯩꯉꯥꯛꯅꯁꯤꯡꯗ ꯄꯨꯊꯣꯛꯄ ꯉꯝꯗꯕꯁꯦ ꯃꯁꯤ CBIꯒꯤ ꯅꯠꯇ꯭ꯔꯒ NIAꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯁꯣꯟꯕ ꯑꯣꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯀꯣꯀꯣꯃꯤꯅ ꯊꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯌꯣꯜꯅ ꯈꯟꯖꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯅ ꯊꯃꯣꯏꯗ ꯐꯥꯎꯖꯕ ꯑꯗꯨꯗꯤ ꯉꯁꯤ
ngasi khunai si yengnuyung nu mai kai khudimaka sothabagi sothaba ta ngaiba politics ki lamdasu economy lamdasu amadi society gi amadi social gi lam sidasu khudong thingai oiba mongda aikhoi gi oiba freedom bolok jabangam da badumba yengnuyung mai kai khudimaka sum charaba khunai amu charli seraka sida haugibat megi tang humdagi kuki zo narco terrorist singna aikhoi ithakta lan ta duna maitai haiba furbasu muthatlage haiba matagum yellow fruit oiba maitai aikhoi gi ipa ipuna ipu ipana ngakpiramba ngamkhai asibu makhoina setokuna amadi dungsi chana leijarambe furupcha singda akai atoi amadi mihan pun tholaktuna miot minai tholaktuna aikhoi gi furupasi muthatke honrakpa masi aikhoi aponbei pangalamga loina thenglo mathok tai chokai ba miam punna punchanduna aikhoi gi oiba achepa fire amga loina thengnariba problem khudimak social response ama pimina mathok tai haibadu aikhoina paujel pujaga Amaramda khongchit adu bolam thakiba kokomigi coordinator Jitendra Ningoban hai hojik Manipur da leiriba tangdu leita daba mawong duna lantengnaba hotnabagi khongchit amani haiki Manipur da tha Nepal farakadoraba irang asida mioi lising kayagi mayum makai mang takhibadagi hojik fawba relief camp singda awaba khangduna leire masi pumbagi tekcha kanana pugane prime minister na pugadra natraga chief minister na pugadra natraga makhoi animang na pugadra haina world media council WMC na ngasi Dispur press club ta pangthokiba paugi mifam amada hangkrei paugi mifam aduda WMC gi president 𝐋𝐢𝐯𝐿 Nabasham WMC gi national spokesperson Nabakesar Yumnam na chingba luchingba kya sarukya ke Manipur da leriba lising humfutara dagi henba security personnel singna suspension of operation lay haiduna tumina yengduna leire miyamge punsidagi suna hena maru oibra haina hangladuna paugi mifam aduda wangang khiba singna phongdo khibada masamaki state manungda maitai singe citizen ama oibagi hak Fanghan Bitre Hake Yalhomi Oriba Mitay Singda Center Amasung State Lengangna Michang Mikai Naiba Thoksul Jathabana Maram Oiduna Mapandagi Sangsilakpa Mitop Singidamba Kudong Chaba Sembi Badage Ngasidi Mapandagi Chonglakpa Kanglupna State Amasung Center Lengaki Warep Lobada Ithil Piba Ngambagum Taure Masina Hojik Manipurda Leiriba Fiba Masaki Amadi Mitay Singna Awaba Mayoknabagi Maru Oiba Maramni Hake 𝐃𝐄𝐃 State Amasung Center na khangsinadana lakpadagi hojiki fibam asi yaurakpani loinana mapandagi laklaga khundasilakpa kanglupna national security da akiba piraklabani maramasna State Amasung Center gi lengak singna mitai gi hak sak khangbiduna Indian Constitution gi scheduled tribe list da chanba khaktana Manipur da tungkoina tangdu leita ba leihanba ngamgani haina phongdoki Manipur da leiba ki wafam se wan kwaidi maroi da tamdoma adudi kaino hayabu hoji relief camp da leiba basagi mayum ki lei phungba relief camp da lei singse mayum da tawanan se makoina relief camp da lei maki issue se dum lei gane adu relief camp da lei singse mayum da amta hanna ba government na sinmena ta right lei public ki koi always public ki full cooperation ni government na government intention government ki willingness ni lei se adna masigi relief camp da lei ba mayum makai thadok tan lei ba aikoi ki laibak thiraba mayum makai lei ba jadarba singse mase mayum da amukta hanhalangi se makoi ne mayum da handir makai issue se adum start tan lei gane जो कुकी मिलिटेंट्स जो सू जो कर रहे हैं उसके ऊपर कोई ना एक्शन ले रहा है तो क्या सू ज्यादा इम्पोर्टेंट है या वहाँ की जो मूल निवासी मैती का जो वहाँ पे जो उनके जीवन में जो दशा हुआ है कौन सा गुरुत्व है ऐसा लग रहा है कि सरकार करना भी चाहते हैं तो कुछ नहीं कर रहा जो बाहर से जो लोग आए हैं इनको जितना सारे सुविधा दे रखा है सरकार के जितना पॉलिसीज जो भी अच्छे उनको दे रखा है Indian Red Cross Society Punjab State Branch na yumbu oiraga December 12 dagi 19 fawba Punjab ki Mogada pangthokadoriba National Youth Exchange Program 2023 da sargyarugadaba Youth Red Cross Indian Red Cross Society Manipur State Branch ki team ge full rehearsal State Branch asigi office ta ngasi pangthokhrei Thormaduda Indian Red Cross Society Manipur State Branch ki hanagi Chairman Dr. Y. Mohan, hanagi Vice Chairman Dr. K. Arunkanta, Chairman Narendra Ningomba amadi District Branch ki Chairman amadi Secretary Singna Maru Oiba Mithung Sing oina sarukya ke. Thormaduda Manipur gi team na khudol tamlugadaba pena maitai isai matam isai maitai jagoi thangta saireng thiba je pathok pana chingba tongan ba hiram singda sarukya rugadaba singna
यूथ एक्सचेंज प्रोग्राम अदुदा सेट चारुगदबा फिजोल सिंग सेटुना चप चाना कुमहै उठके IRCS Manipur State Branch की माइकैदगिसु सरुयाखिबा यूथ रेड क्रॉस volunteers singi mama mapa singda ningtham khudol oina blanket sing khudol tamke mamang chahi singda National Youth Exchange Program singda sarukyaruba amadi mana fanglakhiba hojikna Indian Red Cross Society Manipur State Branch ki life member sing oiraba mioi singda su khudol pot sing piduna taram okay Thoramge saruk ama oina maru oiba mithung singna IRCS Manipur State Branch ki mathang sahi gi calendar su phongke IRCS Manipur State Branch ki chairman Narendra Ningomba vice chairman Dr Laishram Manglem secretary Athokpam Nabachandra treasurer Nauroibam Premsit na lamjingduna Manipur gi team ase December 19 da Imphal thadokani haire IRCS Manipur State Branch ki chairman Narendra Ningomba na phongdokhibada Manipur team da sargyariba Junior Red Cross ki volunteer sing ase mahi tamliba nauriba naha ngaktani adumoinamak telaba matamda takpi tambikhiba asida makoina thawai yauba makhoi gi school singi oja sing amadi mama mapa singna soiba yade haina hona biba sina Manipur na soidana mai paktuna mana kya lorakani thazai haiki mi mahi tamjari go sa ngaktani karai bi ma isei dune hin bro mahi tani budi adubu thora bari na khoi chopa yake akhoi stage si mai ko te yake aduna mayam huji isei group song bas taham jagi badu mayam pudum amamam dang sagadi except lanchen bi ne zenita ne ani jina ta athai di amamam dang sang mama tamda mayam si act kumai ta gi mo kane ase ein group si pusla kanda amat to oiba ko bi kramai to na mo si siang ka ya ga de du yen kan dai ga train to jar pani asmai to da hona jar pase nasi di ai pung de am nu si ai ni yam ki sai mo ga si bu mi se kaya mo ki ge da ai pirien me yam so so do na hai gre adi ma to oza su na pi di ya de na ba to kat sa gre aduga ai icha asin sina yam pang da na to ga di ai so pa do lo ta de ko ni kan ne do ta se mo gi di oza ji ni mang da ipa hai je mo ni na sa de oza sin no bi kari khambir bu do khandi hojik phau ku chari gi si da di ai yam phajri na khali bo ai di oh ai di mai pa ne na lei Manipur di so na mai pa ka ni na lei Manipur imana sini kholau si pur ga ni hu chatu wi se aduna ai isa sin da hai se he noina lawiba leiba kun mo lawiba se Manipur iman mai pur ni na hai ba ya de aduna noi mai pare yai pare he bodo madu tanan bu hona ga do ni ko isa sai Moirang Central Road ki naha singna kupna yengsingduna Model Floriculture Center da hangliba relief camp ta leiba mioi singda Manipur ge Chief Minister oiramba 𝐿 𝐶9 laksuba mapokumo numit ka mari lenana 𝐿 Trust na tengpanggi polam sing yenthokhrei yentokhiba polam singgi manungda ningtham thagi ayingba ngak thokna ba blanket chana thokna ba polam sing yauri relief camp adu da leiriba angang sing nupi nupa ahal amata chithadana mateng pangke matam sangna awaba khangniba inme singda mateng pangbibagi damak 𝐿 Trust po relief camp ta leiriba mioi singna topimal khangba utke Morning Dew Films Production ki actor amasung producer Boboy Wangna kumbi Lamlong Ward number 3 ki apunba Mayrapai bi nupi lup singda ningtham thagi inglaba hingda kun ngak naba sangbada sizinanaba maital bora ani maitik naba maifu manga amadi ana yek yawrakpada sizinanaba hidak langthak sing mateng pangkhrei ngarang numidang chotuna maital amadi maifu gi mateng pirubagi khongchut aduda Manipur gi maming leiraba social media platform ama oiriba iramdam I pau gi timsu sargyake lonina kumbi Lamlong Ward number 3 Mayrapai bi apunba nupi lupki maikai dege mateng pangbirakhiba timbu thagatpa phongdorakle ngamba khara ngasi morning dew film production ki maikai degi
ꯏꯃꯥꯏꯕꯦꯟꯁꯤꯡꯗ ꯅꯆꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯈꯨꯗꯣꯟ ꯇꯝꯖꯒꯦꯅ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯌꯥꯝꯕ ꯌꯥꯝꯗꯦ ꯍꯥꯏꯕꯒꯤ ꯃꯥꯟꯊꯤꯅꯕꯤꯗꯕꯤꯗ ꯏꯃꯥꯏꯕꯦꯟꯁꯤꯡꯅ ꯑꯉꯝꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯇꯧꯖꯕꯁꯤ ꯂꯧꯁꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯊꯟ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Of success for your children, get enrolled to one of the finest schools in Northeast India, 𝐶𝐄𝐲 School. Excellence in education. Diabetes ko loina de hingliba seng tha magi manungda control to bangamle. Urea creatinine wangbasu tha magi manungda hanthaba ngamle. Khong hamba nungai tabasu numit manga nigi manungda fahan bangamle. Pile saibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu tha amagi manungda normal oy bangamle. Fatty liver oy basu tha amagi manungda fagat han bangamle. Pumnamak natural oy ba hidak makhalna laing jabani. Hakchang da sokadaba side effect amata laite. Makhata na hidak chabagi mathau su tararoi. Hena kupa parol gidamak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Matam sana luhongba haibase adongi punsida mangjariba manglan adu mangphauna na bahotna ba amadi imung manungi pandam adu phangna ba hotna bada achoba mateng oigadoribani aduna matam sana luhongbiyu luhongbagi damak wabi ganu mateng pangjage mateng pangjanabagi damak leijare boisa kokjet decoration khetri bengun mayai lekai Imphal East apamba mawongi borgi kokjet yachari ahongba mamalda dress waibiba amadi leibagi kudongchaba punamak phangbigani lengsin birau boicha kokjet decoration khetri bengun mayai lekai Imphal East asida sunatana luhong khongdongbagi makeup photography amadi videography camera ahongba mamalda stage decoration singba punamak ahongba mamalda phangbigani lengsin birau boicha kokjet decoration khetri bengun mayai lekai phone number 9362323252 amadi 9863842557 Boisa Kokjet Decoration Khetri Bengun Mayai Lekai Imphal East Amukana taram nokchari Jirebam District ki Lengang Popi Police Outpost Leiba Commando Unita duty tawtuna Leiba Commando Personnel Yaripo Bamon Lekadiki Loitam Aruntana Maki Barrack Manungda Bengi Mamang Lekadiki Oinam Gandhi Kobomyo Amabu Hokiba Ningthokabaki Numidangda Nomaina Kamtuna Hatkibagi Mayokta JSC Sem Kibaga Lunina JSC na Taliba Demand Singfang Drifauba Asibakchang Lodana Lemna Kray Ngarang Oinam Gandhi ki Lekaida Miam ki Mifam Pangtotuna JSC against the brutal killing of Oinam Gandhi 𝐶𝐿 JSC ama semkibaga lunina DC Thobal ki khutangda Chief Minister Nongthamam Birenda memorandum amasu pisinkhrai memorandum asda yauriba JS na taliba demand singdi Oinam Gandhi Singh hatpada chainariba police personnel adu khudakta thabaktagi lokthokpa amadi matik chaba investigation amasung charge sheet athubu matamda thagatuna chairak piba Leikhidrabagi imungda masaga chanaba lenga ki thabak ama hapa madi Leikhidrabagi imungda mateng oinaba lenga na lupa lakh kun pigadabani haiba sing yauri DC Thobal Ahantem Subasta memorandum pisiluraba matung JSC gi convener Kaisam Hemantana phongtokhibada Oinam Gandhi na Jiribam chatkhibada lengang popi police outpost teleba mayambagi manakta Changlubada Mahapu Commando Personnel Loitam Aruntana Hatok Pikibani Hairaduna Asigumba Thodok Asi Matungda amuk hana thoktana ba lenghangna akanba thabak lokhat piu haiki Police na miya mga pisin bigadaba ay koy gidamak talo bigadaba sin na miya onsan duna halibasi asigum mo matungda abuhan na thoktana na ba bali ba sarkar asina masig sap sap matik saba action lo bigadabani JSC na tanjari ba demand mayam je sarkar thabak onthok bigadabani madu onthok tribawa ay koy asi baksang lokjakiroi manipur gi security na asigum ba tanja sida ay koy prajada onsan laga hapiri base government masi matik saba action lo bigadabani asigum ba patungda amon na manipur gi bafam khuding mak thoktana ba hatak ke asin aroi ba oina ba yam kan ba action koy gil paliba honorable chief minister N Biren Singhada ay koy thabak onthok bigadabani Chowkhatpa Lilong ama ohenabagi pandamda semkiba Lilong Development Forum LDF na December 19 da
Lilongda Development Project khara sangaba lakiba Chief Minister Nongthamam Birenda LDF ki President 𝐾𝐄𝐯𝐬 khudek piba demand taramathoi yauba memorandum ama pisinkhrai. Memorandum aduda yauriba demand sing adu Chief Minister na mathang manau naina tauba yabasing tawgani haina thazaba piramki haire. Chief Minister da pisankhiba memorandum aduda yauriba demand sing adugi manungda Turel Ahanbi Dam amasung Imphal Beres Oinam Dam semjinba Imphal Turel amasung Turel Ahanbi anigi itin famda anoba dam ama saba kumjang nisngani taratareta ngangau lokon da thokhiba ising ichau na sokhalaba mioi singidamak thadakhiba senfam na honana kupna thizin ba madi Lilong sub division da PM Kisan gi makha da pithoktriba senfam sing pithokpa ningthizana design toraba community hall ani na traka ahum saba miyam gi pukri manga taruk toba Lilong 𝐿𝐻𝐿 makoktagi ataukhong via Oinam laifrakpam fawbaki kilometer 12 sangba lambi koilas thaba mini stadium ani indoor amasung outdoor amamam saba asina chingba kaya yauri. Hojik yamna kanna wathok oiriba Churachandpur amasung Kangpokpi da leiba school kaya ama Manipur lenga ki authority ki ayaba yaudana Central Board of Secondary Education CBSE New Delhi da affiliate toram le hariba school sing adu kanglon thugaiba ki damak CBSE New Delhi na affiliation ka khrei ngarang Manipur lenga ki Joint Secretary Education S Anjali Jongtham na thokiba press release amada affiliation ka khiba school kudmanga gi maming lak thokhrei affiliation ka khiba asi school sing asina CBSE da pikhat khiba no objection certificate NOC sing adu sajinaba ngaktani aduna kaknaba haina state lenga na haikibadagi kakpani hari wathok asda choinaba rule gi wangmada thabak toramba singi mathakta logi mathau taba thabak lokhalagani haina su khangalakle karigumba school amatana kanglon chumna thabak tauramdaba thengnarabadi makhoigi mathakta su affiliation kakpa yauna logi oiba thabak lokhakani hari. Hojik loisilakpada maroiba pausing amhana pijari. Nimit kun mathoini chopna Manipur gi khunggang kya fauduna chakadaba Manipur Youth League ki khongchat ngasi kanglagi dongchop thangba sana thongdagi lamthakrei. Amadi Manipur da tung koina tang tulai taba leihange hairabadi mitai bo ST lisa chalhanba khaktana ngamgani haina World Mitai Council na phongdokhrei. Hojiki oinadi North Window na sandokchariba Manipuri paw matang salusinjare bideng tabiriba mayam pumna mapu amukhana khurumjari.